ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯃꯤꯠꯌꯦꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯣꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯝꯅ ꯚꯤꯗꯤꯑꯣ ꯋꯥꯜꯄꯦꯄꯔ ꯍꯥꯞꯀꯗꯒꯦ, ꯏꯁꯥꯒꯤ ꯐꯣꯟꯗ ꯀꯔꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯒꯗꯒꯦ, ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯅꯩꯅꯖꯒꯦ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯚꯤꯗꯤꯑꯣ ꯍꯧꯔꯁꯤ ꯃꯌꯥꯝ꯫ ꯑꯍꯥꯟꯕꯗ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯆꯪꯕꯤꯔꯣ꯫ ꯀꯥꯏꯟꯃꯥꯁꯇꯔ ꯍꯥꯏꯅ ꯁꯔꯆ ꯇꯧꯕꯤꯔꯣ꯫ ꯀꯥꯏꯟꯃꯥꯁꯇꯔ ꯍꯥꯏꯁꯤ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯔꯅꯤ꯫ ꯁꯤꯗ ꯚꯤꯗꯤꯑꯣꯗꯨ ꯁꯦꯝꯃ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯦꯞ ꯑꯃꯃꯨꯛ ꯂꯥꯛꯈꯤꯅꯤ꯫ ꯑꯦꯞꯁꯤꯒꯤ ꯃꯇꯦꯡꯅ ꯁꯦꯝ ꯂꯣꯏꯔꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯋꯥꯜꯄꯦꯄꯔ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯚꯤꯗꯤꯑꯣ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯋꯥꯜꯄꯦꯄꯔ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯀꯥꯏꯟꯃꯥꯁꯇꯔ ꯑꯩꯅ ꯍꯥꯟꯅ ꯌꯥꯎꯍꯜꯂꯤꯕꯁꯤ꯫ ꯀꯥꯏꯟꯃꯥꯁꯇꯔꯁꯦ ꯆꯪꯉ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯑꯦꯔꯣ ꯀꯥꯞꯄꯤꯕ ꯖꯒꯥꯁꯤꯗꯩꯁꯤꯗ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯅꯧꯅ ꯑꯩꯈꯣꯏ ꯍꯧꯒꯗꯕꯅꯤ꯫ ꯑꯗꯨ ꯁꯤ ꯆꯪꯕꯤꯔꯣ꯫ ꯁꯤ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯤ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ 9:16 ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯤꯗꯩꯁꯤꯗ ꯑꯣꯏꯒꯅꯤ ꯋꯥꯜꯄꯦꯄꯔꯁꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ 9:16ꯁꯦ ꯆꯪꯉꯁꯤ꯫ ꯁꯤ ꯆꯪꯉ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯕ꯭ꯂꯦꯡ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯩꯔꯦ꯫ ꯂꯩꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯚꯤꯗꯤꯑꯣꯗꯣ ꯊꯥꯡꯖꯟꯕꯤꯔꯛꯑꯣ, ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯋꯥꯜꯄꯦꯄꯔ ꯑꯩꯅ ꯍꯥꯟꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯂꯩꯕ ꯋꯥꯜꯄꯦꯄꯔ ꯌꯥꯎꯔꯦ꯫ ꯋꯥꯜꯄꯦꯄꯔꯁꯦ ꯄꯨꯁꯜꯂꯛꯀꯦ꯫ ꯋꯥꯜꯄꯦꯄꯔ ꯑꯩ ꯈꯜꯂꯤꯕ ꯋꯥꯜꯄꯦꯄꯔꯁꯦ 3 ꯁꯦꯀꯦꯟ ꯁꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩ 4.7 ꯁꯦꯀꯦꯟꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯑꯩꯈꯣꯏ ꯂꯦꯡꯉꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯦꯡꯍꯜꯂꯣꯏꯁꯤ, ꯐ꯭ꯔꯤꯖ ꯇꯧꯁꯜꯂ ꯊꯝꯁꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀ꯭ꯔꯣꯞ ꯇꯧꯕꯤꯔꯣ꯫ ꯀ꯭ꯔꯣꯞ ꯇꯧꯔꯒ ꯑꯄꯥꯝꯕ ꯃꯑꯣꯡꯁꯤꯗꯩꯁꯤꯗ ꯍꯥꯏꯐꯦꯠ ꯆꯥꯎꯊꯣꯛꯍꯟꯕꯤꯔꯣ꯫ ꯑꯩ ꯆꯥꯎꯊꯣꯛꯍꯜꯂꯒꯦ꯫ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ, ꯌꯥꯔꯦ꯫ ꯁꯤ ꯑꯣꯏꯗꯤ ꯍꯧꯖꯤꯛ ꯄ꯭ꯂꯦ ꯇꯧꯒꯦ, ꯂꯦꯡꯉꯔꯣꯏ꯫ ꯂꯦꯡꯗ꯭ꯔꯦ꯫ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯗ ꯑꯣꯏꯅ ꯊꯥꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯗꯤ ꯋꯥꯔꯗꯃꯛꯇꯤ ꯊꯥꯔꯣꯏꯒꯦ꯫ ꯑꯩꯅ ꯄꯤꯛꯁꯑꯥꯔꯠꯇ ꯁꯦꯝꯈꯤꯕ ꯐꯣꯇꯣ ꯏꯃꯦꯖ ꯈꯔ ꯌꯥꯎꯔꯤ, ꯋꯥꯔꯗ ꯐꯣꯇꯣ ꯍꯥꯏꯇꯥꯔꯦ, ꯑꯗꯨ ꯑꯣꯏꯅ ꯄꯨꯁꯟꯖꯔꯛꯑꯒꯦ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯤꯗꯩꯁꯤꯗ ꯐꯣꯇꯣ ꯑꯃ ꯄꯨꯁꯜꯂꯛꯑꯦ꯫ ꯐꯣꯇꯣꯁꯤ ꯃꯌꯥꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯂꯣꯏ ꯁꯦꯝꯒꯗꯕꯅꯤ꯫ ꯑꯩꯅ ꯁꯤꯅ ꯐꯅꯤ ꯈꯟꯕꯗꯨ ꯑꯩ ꯁꯤꯗꯩꯁꯤꯗ ꯁꯦꯝꯖꯔꯒꯦ꯫ ꯐꯔꯦ, ꯁꯤꯗꯩꯁꯤꯗ ꯑꯩ ꯁꯦꯝꯃꯦꯀꯣ꯫ ꯑꯗꯨꯗꯨꯒ ꯐꯣꯇꯣꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯁꯜꯂꯛꯑꯒꯁꯨ ꯁꯤ ꯑꯗꯨꯝ ꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩ꯫ ꯁꯤ ꯂꯩꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯁꯦ, ꯑꯔꯦꯡꯕ ꯚꯤꯗꯤꯑꯣ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯒꯗꯕꯅꯤꯅꯀꯣ, ꯑꯗꯨꯅ ꯑꯦꯅꯤꯃꯦꯁꯟ ꯍꯥꯞꯆꯤꯟꯁꯦ, ꯃꯥꯒꯤ ꯏꯐꯦꯛ ꯍꯥꯏꯇꯥꯔꯦ꯫ ꯋꯥꯔꯗꯁꯤ ꯑꯩꯈꯣꯏ ꯆꯣꯡꯊꯣꯛꯍꯜꯂꯛꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤ꯫ ꯑꯗꯩꯗꯨꯗ ꯑꯩꯁꯤ ꯔꯥꯏꯠꯇꯒꯤ ꯄꯥꯏꯊꯣꯛꯍꯜꯂꯛꯑꯒꯦ꯫ ꯁꯤ ꯔꯥꯏꯠꯇꯒꯤ ꯄꯥꯏꯊꯣꯔꯛꯑꯦ, ꯌꯥꯔꯦ ꯁꯤꯁꯤꯃ ꯀꯣ꯫ ꯑꯗꯣ ꯄꯥꯏꯊꯣꯔꯛꯏꯕ ꯄꯣꯠꯁꯦ ꯁꯨꯝ ꯂꯦꯐ ꯔꯣꯝꯗ ꯆꯠꯍꯟꯈꯤꯁꯦ꯫ ꯑꯗꯨꯅ ꯑꯥꯎꯠ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯗꯅ ꯌꯥꯎꯔꯤꯁꯤꯗ ꯍꯥꯞꯀꯗꯕꯅꯤ꯫ ꯁꯤ ꯑꯥꯎꯠ ꯑꯦꯅꯤꯃꯦꯁꯟꯁꯤꯗ ꯔꯥꯏꯠ, ꯌꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯄꯥꯏꯊꯣꯔꯛꯑꯦ, ꯄꯣꯠꯁꯦ ꯑꯃꯨꯛ ꯑꯁꯣꯝꯗ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯎꯠ ꯑꯦꯅꯤꯃꯦꯁꯟꯁꯤ ꯀꯩꯅꯣ ꯂꯥꯛꯇꯦ? ꯑꯣ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯇꯩꯒꯤ ꯑꯣꯏꯔꯝꯗꯦ꯫ ꯉꯁꯥꯏꯒꯤ ꯐꯣꯇꯣꯁꯤꯅ ꯍꯦꯟꯅ ꯇꯦꯜꯂꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯛꯊꯠꯁꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯛꯊꯠꯄꯁꯦ ꯀꯃꯥꯏꯅ ꯀꯛꯊꯠꯂꯅꯤ? ꯁꯤ ꯁꯦꯂꯦꯛ ꯇꯧꯕꯤꯔꯣ,ꯃꯊꯛꯀꯤ ꯐꯣꯇꯣꯁꯦ, ꯑꯗꯨꯗꯨꯒ ꯃꯥꯟꯅꯍꯟꯕꯤꯔꯣ꯫ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯁꯤꯗꯩꯁꯤꯗ꯫ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯗꯩꯁꯤꯗ ꯀꯇꯔ ꯑꯃ ꯌꯥꯎꯔꯤꯁꯦ, ꯀꯥꯇꯤ ꯑꯃ, ꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯗꯨꯒ ꯇ꯭ꯔꯤꯝ ꯇꯨ ꯔꯥꯏꯠ ꯑꯣꯐ ꯗꯤ ꯄ꯭ꯂꯦ ꯍꯦꯠ, ꯔꯥꯏꯠ ꯄ꯭ꯂꯦ ꯍꯦꯠꯁꯦ ꯀꯛꯊꯠꯈꯤꯗꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦꯀꯣ꯫ ꯑꯗꯣ ꯑꯃꯨꯛ ꯋꯥꯔꯗ ꯑꯃꯒ ꯍꯥꯞꯆꯤꯟꯒꯦ꯫ ꯃꯁꯦꯡꯒꯤ ꯋꯥꯔꯗꯁꯤ ꯁꯤꯁꯤꯡꯁꯨ ꯍꯥꯞꯆꯤꯟꯒꯦ꯫ ꯁꯤꯁꯦ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯀꯛꯍꯧꯔꯁꯦ ꯀꯣ꯫ ꯁꯤ ꯀꯛꯍꯧꯔꯒꯦ꯫ ꯁꯤ ꯂꯩꯔꯦ꯫ ꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯩ ꯁꯤꯗ ꯍꯥꯞꯆꯤꯟꯒꯦ꯫
ꯏꯃꯥꯟꯅꯕ ꯃꯥꯏ ꯃꯑꯣꯡꯗꯨ ꯆꯞ ꯆꯥꯅ ꯊꯝꯃꯤ ꯆꯥꯎꯊꯣꯛꯑꯒꯦ ꯁꯤꯗꯩꯁꯤꯗ ꯌꯥꯔꯦꯅ ꯂꯧꯔꯒꯦ ꯌꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯦꯅꯤꯃꯦꯁꯟꯉꯁꯥꯏ ꯔꯥꯏꯠꯇꯒꯤ ꯂꯥꯛꯄꯅꯤꯀꯣ ꯇꯨꯡꯅ ꯂꯦꯐꯇꯒꯤ ꯂꯥꯛꯍꯜꯂꯁꯤ ꯑꯗꯨꯗꯨꯒ ꯔꯥꯏꯠꯇ ꯑꯥꯎꯠ ꯑꯦꯅꯤꯃꯦꯁꯟꯁꯦ ꯄꯥꯏꯊꯣꯛꯍꯟꯗꯣꯏꯅꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯑꯗꯨ ꯄ꯭ꯂꯦ ꯑꯃꯇꯪ ꯇꯧꯈꯤꯁꯦ ꯁꯤ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯣ ꯁꯦꯝꯕ ꯂꯣꯏꯔ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯦꯛꯁꯄꯣꯔꯠ ꯇꯧꯁꯦ ꯑꯦꯛꯁꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯝꯃꯤꯕ ꯁꯤ ꯑꯦꯔꯣ ꯀꯥꯞꯄꯤꯕ ꯁꯤꯗꯩꯁꯤꯗ ꯆꯪꯕꯤꯔꯣ ꯁꯤ ꯆꯪꯉꯦ ꯑꯗꯨꯗ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯂꯣꯏꯔꯦ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯂꯣꯏꯔꯦ ꯄꯣꯠꯁꯦ ꯑꯃꯨꯛꯇꯪ ꯃꯔꯣꯡ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ ꯌꯥꯔꯦ ꯁꯤꯗꯩꯗ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤꯗꯩꯁꯤꯗ ꯀꯥꯏꯟ ꯃꯥꯁꯇꯔꯒꯤ ꯆꯞ ꯆꯥꯕ ꯂꯣꯏꯔꯦ ꯀꯥꯏꯟ ꯃꯥꯁꯇꯔꯒꯤ ꯃꯊꯧ ꯂꯣꯏꯔꯦ ꯕꯦꯛ ꯆꯠꯂꯁꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯑꯃꯨꯛꯀ ꯆꯪꯕꯤꯔꯣ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯋꯥꯜꯄꯦꯄꯔ ꯍꯥꯏꯅ ꯁꯔꯆ ꯕꯥꯔꯗ ꯏꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯚꯤꯗꯤꯑꯣ ꯋꯥꯜꯄꯦꯄꯔꯗ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯦ ꯑꯩꯒꯤ ꯍꯥꯟꯅ ꯇꯧꯔꯨꯔꯕ ꯚꯤꯗꯤꯑꯣ ꯋꯥꯜꯄꯦꯄꯔ ꯁꯤ ꯑꯣꯄꯟ ꯇꯧꯕꯤꯔꯣ ꯑꯣꯄꯟ ꯇꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯦꯛꯁꯄꯣꯔꯠ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯑꯣꯜ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯝꯒꯅꯤ ꯁꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯟ ꯌꯥꯎꯔꯒꯗꯤꯀꯣ ꯁꯥꯎꯟꯁꯦ ꯍꯥꯞꯆꯤꯟꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯗ ꯁꯥꯎꯟ ꯌꯥꯎꯗꯕꯅꯤꯅ ꯁꯤ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯗꯨꯝ ꯊꯝꯃꯝꯃꯒꯦ ꯁꯦꯟ ꯑꯦꯁ ꯑꯦ ꯂꯣꯟꯆꯔ ꯋꯥꯜꯄꯦꯄꯔ ꯑꯩꯈꯣꯏꯁꯤ ꯑꯣꯀꯦ ꯁꯛꯁꯦꯁꯐꯨꯜꯂꯤ ꯌꯦꯠ ꯁꯤ ꯍꯥꯏꯔꯦ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯀꯪꯂꯩ ꯃꯤꯠꯌꯦꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯀꯪꯂꯩ ꯃꯤꯠꯌꯦꯡ ꯇꯦꯛ ꯑꯦꯞ ꯔꯤꯚꯤꯌꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯇꯧ ꯀꯔꯝꯅ ꯚꯤꯗꯤꯑꯣ ꯋꯥꯜꯄꯦꯄꯔ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯃꯨꯛ ꯊꯥꯒꯠꯂꯛꯇ꯭ꯔꯤꯐꯥꯎꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯀꯃꯦꯟꯇ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯋꯥꯏ ꯆꯥ ꯈꯨꯗꯤꯡꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ